E-PAO tabiriba khudimak po Uitram Susmitana ayuki pau pizari ahanbida maruoiba headline. CM Birena Luchingba Timna Central Library Yengsengkhrei Manipur Leingakna Lamdam Asigi Meeyam Gidamakta Lepli haina CM na phongdorakli. Aikhoi amata oina punsinduna ani suba Manipur levy ama semba mathau tarakli haina thawai mirem na phongdorakli. KCP Tabangan Group na Minute Kogi EE gi mathakta maral kaya sirakli. Pau sandana pijari. CM Birena Luchingba Timna Central Library Yengsengkhrei Manipur Leingakna Lamdam Asigi Meeyam Gidamakta Lepli haina CM na phongdorakli. Manipur Central Library asi matamga chunaba library ama oinaba semgatuna khwaidigi faba library ama ohenaba hotnagani loinana Manipur Central Library asi lamdam asigi naha oiriba mahiroi singi wakhal losing fagatpa ngamnaba lairik panabagi hainabi lehenaba matamga chunaba khudong chaba khudingmak phangangani haina Chief Minister N Virena phongdokhibagi matung inna ngarang CM na Luchingba team amana Manipur Central Library gi fibam hangtengnana yengsengkhrei. Chief Minister Social Media account da thagalakpa post amagi matung inna ngarang yengsing khongchat aduda Works Minister Govindas Konthozam Kakchingi Asigi MLA M Rameshwar Kumbi Asigi MLA S Premchandra Moirang Asigi MLA T.A. Santi amadi marilenaba official kaya susaruyakhi. Khongchat aduga mari lenana Chief Minister na Manipur State Central Library gi nongna semgat sagatuna matamga chanaba infrastructure thamduna national gi thakta mahiroi singda khudong chaba phanghanaba hotnagani haikhi. Aikhoi amata oina punsinduna ani suba Manipur levy ama semba mathau tarakli haina thawai mirel na phongdorakli. Hauzik lamdam asida oiriba phibam asida aikhoi amata oina punsinduna ani suba Manipur levy ama semagi mathau tarakli haina thawai mirel ge maiketigi phongdorakli. Thawai mirel ge convener amadi chairman na khuyek piduna thadorakpa cherolamana hai ningthau macha singi marakta wakhalon manarakta maram oiraga amaga yengthinarakpagi khudong chaba loduna awana Manipur khudum chanduna chahi taret khuntakpagi thodok thokibani. Chahi taret khuntakpa lansin nuruba matung ningthau macha singi marakta lairamba amaga yanadaba nungsinadaba amadi tokhai tabagi wakhalon pumnamak thadoknaduna Manipur levy kauba lan mi tengol semduna awasing ningthi turel wangmalana tantoktuna maning tamba iramdam ama ngasigi mirolda sejinaramani. Hauzik lamdam asida oiriba phibam asida aikhoi amata oina punsinduna ani shuba Manipur levy ama semagi mathau tarakli haiba wakhalon asida achetpa thajaduna thamduna thawai mirel na hek safonglakpa mikuptagi hauna lamdam asigi politicians sing amadi civil society organization gi luchingba pumnamaki maphamda tokhai tabagi wakhalon thadoktuna amata oina lepminasi haina khuthang chara henbagi khongjang fawa changsinba leikhre. Adubu laibak thibadi lamdam asigi politicians sing CSO sing luchingba sing amaga kok chungsinna duna apunba Manipur amagidamak punna hotna minabagi khudamdi ngasi phawa udri. Hauzik iramdam asigi senmitlon gi phibam asuki matik marai chatharakliba asigi yengduna thawai mirel na Meeyamdagi makhal khudimaki senkhai thumkhai toba amadi thawai mirel gi thabak thoram pumnamak matam kharagi oina lepkigani. Marak asida kanagumba thawai mirel gi thomi singna Meeyamdagi senkai thumkhai loba laklabadi madu thawai mirel gi khongchat nate maranai gi oiba khongchatni maram aduna Meeyamna makhal amatagi tengbang pibiganu haina cherol aduna makhatana hari. KCP Tabangan Group na Minute Kogi EE gi mathakta maral kaya sirakli. Government of India amadi Government Leingakna Sports kakta natana tongan wan thabak thoram kaya paikhatuna chawkhatpa khunai amagidamak hotnaribasing asi kopna yengsinduna aran asoi tauba kaya gi mathakta akanba midyeng thamduna Operation on Eradication of Public Enemy KCP Tabangan Group na loop ki mahut sinduna chahi kaya gi mamangdagi hotnaduna lakli haina lo na thingkraba loop asigi publicity secretary na thadorokpa cherolamana hari. Cherol aduna makhatari badi hairiba yengsin khongjang asigi manung channa Operation on Eradication of Public Enemy KCP Tabangan Group asina Manipur Industrial Development Corporation Limited Manitco Industrial State Takyal Part Imphal Laxmi by National Institute of Physical Institute
North East Regional Center amadi TSC Sports Company natraga Sports Agency oiduna grassroots training sing piriba Sonapur Guwahati dagi din in charge oiriba Dr. Sankar Zaiti Basumatoriga Minute Kogi CEO su oiriba EE Wahengbam Kamesorna Department of Sports Ministry of Youth Affairs and Transport na Implementation and Monitoring Nodal Officer oiduna Administrative Control Toriba NLIPE NERC TSC Sonapur Guwahati gi oina hockey field, athletic track, football turf, type 4 and 5 quarters sing amadi construction of PG hostel NRC amadi saigi oina thadorkiba crore kaya gi senfam sing adu ningthina sizinadana utilization certificate sing semjinduna haukiba chahi lising ani kunma thoigi March 13 dagi hauraga lising ani kunmari gi March Kontra fawada loishinbagi pandamda Manit Kona implementing agency oiduna handing over taking over tawnakiba thabak sing quality maintain tawdana mapung fana loisinkhre haina khutyek piduna loisinkiba thabak sing adubu RK Pramazit EE2 Minute Kon din in charge NLIPE NERC TSC da lising ani kulhumdoi gi October 13 ta official letter gi matung ina verification tawnabagi damakta paikhakhrabasu ngasi phawa namsinduna thamhanbaga loinana Minute ko gi CEO amadi EE bu oiriba Wahengbam Kamesor amadi mahakanaknaba miyoi kharaga manaraga asaba utilization certificate sijinaduna crore kaya yanthokiba leire habasi KCP taibangan ba group ta wakatlakpadagi group na thiziluba matamda chumle habasi chapchana khangbangamlei Maram aduna Kamesor Chayol amagi manungda loop asida chanjaraknaba khanghanbaga loinana kanglai pakpu senja thumja amasung corruption gi powerhouse oina uhanbagi damakta Meeyam khangna chairak piragani hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Minister Haikam Dingona ZE Healthcare bu thagatwa phongdokhrei Bengaluru gi maming leraba company ZE Healthcare na ngarang ITI campus laktuna ITI gi mahiroi kayamarum job placement pinaba khankhrei Khongthang asibu skill level employment and entrepreneurship minister Haikam Dingona historic oiba khongthang amani haina singthakrei thoramduda wangangladuna minister na hai mahiroi singda thabak pinabagi asigumba khongthang ama lokhalakpa asi achoba achievement amani Khallaba mahiroi sing asi Bengaluru da puduna thabak toba hawhallagani Bengaluru da puduna thabak pigadawriba khallaba mahiroi sing asi Yankai Romni mahiroi sing asina Manipur gi mai puraknaba sinfamda thawai yauna thabak tawrakani habagi thajabasu minister Haikam Dingona thajaba phongdokhi Leingakna school fagatnaba honabada oza sing khakta natana mahiroi sing amadi parents singi achoba thodang lei haina phongdorakli Leingakna school fagatnaba honabada school adugi oza sing khakta natana akoibeda leriba Meeyam mahiroi sing amadi mama mapa singi achoba thodang lei Leingakna khata inthokpana fagatpa ngamloi haina mission transformation of government schools ki vice president Irengbam Chikhainga bana phongdorakli Wafamasi ngarang JN Manipur Dance Academy gi auditorium da pangthokiba 3rd state level MTZS competition lising ani kunmari gi mana mathum yenthokpagi thoram amaga mari lenana chingkhaingan bana phongdokhibani Leingakna school singda class 3 dagi 8 fawagi manungda tamleba mahiroi sing khaktagi oina tongan ba subject kaya da pangthokiba 3rd state level MZTS competition lising ani kunmari da mahiroi lising ama henbana saruk yakhi Thoram aduga mari lenana mission transformation of government schools ki president Khumanthem Kishore Kumar na phongdorakpada Manipur da leriba government school singda mahi tamliba mahiroi singna private school gi mahiroi singa lamba pabada akiba phawbugumna mamitari hairiba akiba asi koknaba mahiroi singda ahenba wakhal losing amadi thauna hapnaba loinana private school da mahi tamliba mahiroi singa manana chatpa ngamnabagi pandamda Leingakna school singi mahiroi singtagi oiba competition asi pangthopani competition asina mahiroi singda hena hotnaningbagi ihul phawhanba amadi private school singda mahi tamliba mahiroi singa competition kayada thengnaba ngamnaba hona hanbani haiki Ukhrul amasung Senapati da tharamba popi pambi sing yanthatkrei State asigi chingi district kharada popi thabagi thabak lepli authority na yanthatlaga manghanbagi thabak su leptana chathari
Pulisagi phangba pauda Ukhrul amasung Senapati district ki tongan mafamsingda tharamba popi pambising yanthatin wangankhrei. Ukhrul district police Taruk Suba MR Taranipan Suba Assam Rifles amasung Forest Department ki apunba team amana Ukhrul district Lunchong Maifai Police Station na konba Fali Hill Range da ekar Maudra Rom Park Chawna tharamba popi pambising yanthatuna manghankhibani. Amaromda Executive Magistrate yauna Senapati Police amasung Forest Department ki apunba team amanasu Senapati District ki Khawung Hill Range ki mafamsingda ekar 18 lomda tharamba popi pambising yanthatuna manghankhi. District asigi atai mafamsingda popi pambi thabra khangdoknaba drone phawa sizinakhi. Khongthang asi Leingakki war on drugs ki manung channa paikhatpani. Maitei kuki anigi marakta thokliba irang asina maram oiraga Manipur da khundaminari ba kangnop khudimak awaba mayoknare haina wongnaw sang kasarna phongdorakli. Haukiba mamang chahi lising ani kulhumdoi gi me ahomdagi haukiba Manipur da thokliba tha kun suraklaba maitei amadi kuki anigi marakta thokliba irang asina maram oiduna Manipur da khundaminari ba kanglop khudimakna awaba mayoknare. Khutlai paibasingna lan tongnarabasu chawkhat thaurangi lambidi thingumsi haina Indigenous Peoples Forum Manipur gi President Wongnaw Sang Kasarna phongdokhrei. Wafam asi ngarang Kamjom District ki Phungfar Jab Division gi Muirei Village ta Tangkhul Rising Youth Football Club na sinduna Anirak Suba All Tangkhul Village Level Men's Open Volleyball Tournament hodokpaga mari lenana athoiba mithunglen warol piraduna phongdokhibani. Ngarangi thoram aduda Indian Bank Repok Imphal Branch ki Wonghor Masangwa amadi Yangang Police Station gi OC Yangmai S Simrena akhanaba mithung oina saruk yakhi. Tournament aduda team 18 na saruk yakhi. Wongnaw Sang Kasarna makhatana phongdokhibada Lamdam asida kanglop anigi oiba irang yamna kanna thoklabasu school college thingjenba ban amadi blockade tawbagi khongjang changsimbiganu. Ban amadi blockade toba asina Lamdam asigi chawkhat lambida yamna chawna apanba piri. Irang asi nongmadi soidan loikhigani adubu Lamdam asigi chawkhat lambida apanba pirabadi nongmagi leibak miyamna awaba hena thengnaraktuna hiram khudimakta sotharaba Manipur ama oirakani haibadu khangminasi haiki. Uyok chingda security sing leinaba lambi chembagi khongjang changsilamba adu handokhrei. Imphal East District ki Lamlai Asigi Yangang Popi Police Station ki manung chana leiriba Uyok Chingda kuki terrorist singna makon saduna leiraga thangnaba maitei khunsingda nongmai amadi bomb kapsinduna yamna toina landarakiba adu Manipur Leingakna takthokpagi thabak paikhatuna mafam adu yoba phawba lambi semduna Central Security Forcing lehenduna Yangang Popi Thamna Popi Sana Sabi amadi Savung Khokhunogi khunja singna ahingyeraktuna khongjang changsinkiba adu numit mangadigi oina handokre hari. Yangang Popi Village Development Committee gi Secretary na Pauche asida phongdoropagi matung innadi hiramasigi matangda ngarang ayu pung 10:30 taba matamda Yangang Popi Police Station da Manipur Police ki DIG Herozit Imphal East Additional SP Herozit Yangang Popi Police Station ki OC Imphal East Police ki SDPO amadi BSF ki masak naiba thaupuba ama yauna khunmari gi khunpubasing maira paibising amadi palem nongada gi luchingbasing yauna pangthokiba miphamda khunja singna Leingakki mafamda thamliba dabi sing adu thabakta onthokani haina thajaba pibadigi numit mangani khongjang handokpa haina yanakhibani hari. JEE Men's Listing Ani Kunmangagi candidate Kauri. National Institute of Technology NIT Manipur amasung Indian Institute of Information Technology IIT Imphal gi Mantripukida leba institution sing yauna North East State singda leriba institution singda engineering tamnabagi joint entrance examination JEE listing ani kunmanga da ming chanadaba Central Seat Allocation Board na awang nopok state singda leriba mahiroising 10+2 amadi manaba class ta pass toraba singna January 13 dagi registration toba horaga February 19 da registration gi aroba matamni haina Davis Kangjam PR Consultant Manipur gi Cherolamana hari. Cherola sina makhatari badi JEE Men's listing ani kunmanga asida chahi gi arepa leite main exam yagadaba candidate amasung class 12 natraga manaba class listing ani kun humjoi amadi listing ani kun maridigi Central Board State Board na masak khangba exam da pass toba oikadabani akupa marol JEE Men's listing ani kun mangagi website tagi khangba yagani hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu.
CM Birena Luchingba Timna Central Library Yengsengkre Manipur Leingakna Lamdam Asigi Meeyam Gidamak Lepli haina CM na phongdorakli. Aikoi amata oina punsinduna ani suba Manipur levy ama semba mathau tarakli haina thawai mirel na phongdorakli. KCP Tabangan group na minute kogi gi mathakta maral kaya sirakli. Pau sandona pijari. Matang asida Loyalam E-PAO na ayuki pau piba loizari tabiri ba khudimako amuka hana khurujari.